ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯁꯝ NS World YouTube ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ. ꯍꯟꯗꯛ ꯅꯧꯅ ꯄꯥꯁ ꯇꯧꯈꯤꯕ Waqf Amendment Act 2025ꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯒꯤ ꯃꯤꯑꯣꯏ 100 ꯍꯦꯟꯕꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯔꯒ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯦ. ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯑꯦꯛ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ, ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯤꯡꯅꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛ ꯃꯈꯜ ꯑꯃꯈꯛꯅꯤ, ꯑꯗꯨ ꯃꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯗꯨꯅ ꯍꯤꯌꯔꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯗꯦꯠ 16ꯗꯒꯤꯀꯣ. ꯑꯗꯣ ꯄꯤꯇꯤꯁꯅꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯄꯤꯇꯤꯁꯅꯔ ꯈꯔ ꯌꯥꯎꯔꯤ. ꯄꯟꯖꯔꯕꯗ ꯑꯩꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤꯗꯤ ꯌꯥꯝꯕ ꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯑꯩꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯑꯅꯤꯔꯛ ꯍꯟꯅ MLA ꯑꯣꯏꯕꯤꯔꯝꯃꯕ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯣꯅꯔꯦꯕꯜ ꯑꯦꯛꯁ MLA MD ꯐꯖꯨꯔ ꯔꯍꯤꯝ, ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ, ꯑꯗꯨꯒ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯑꯦꯛꯁ MLA MD ꯑꯃꯤꯟ ꯁꯍꯥ ꯍꯥꯏꯕ ꯇꯥꯔꯦ, ꯃꯥꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯇꯤꯁꯅꯔ ꯑꯣꯏꯔꯒ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯣꯁꯦꯜ ꯋꯥꯔꯀꯔ MD ꯁꯀꯤꯔ ꯑꯍꯃꯗꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃ ꯑꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯃꯥꯁꯨ ꯄꯤꯇꯤꯁꯅꯔ ꯑꯣꯏꯅ ꯀꯦꯁ ꯐꯥꯏꯜ ꯇꯧꯏ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟꯠ MLA ꯑꯣꯏꯔꯤꯕ ꯁꯦꯛ ꯅꯨꯔ ꯍꯁꯟ NPP ꯁꯤ ꯃꯥꯁꯨ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLAꯅꯤꯀꯣ. ꯃꯥꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯤ. ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯠ MLA ꯑꯣꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ MD ꯑꯕꯗꯨꯜ ꯅꯁꯤꯔ ꯑꯜꯍꯥꯖ ꯑꯕꯗꯨꯜ ꯅꯁꯤꯔ, ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯑꯝꯄꯣꯋꯥꯒꯤ ꯃꯇꯦꯡꯗꯒꯤ ꯀꯦꯁ ꯑꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯃꯈꯣꯏꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯔꯒ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯁꯨ ꯀꯦꯁ ꯐꯥꯏꯜ ꯇꯧꯕ ꯌꯥꯎꯔꯤꯀꯣ. Waqf Amendment Act 2025 ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯗꯦꯠ 16ꯒꯤ ꯄꯨꯡ 2ꯗꯒꯤ ꯍꯤꯌꯔꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯀꯣ. ꯍꯥꯏꯔꯤꯕ ꯍꯤꯌꯔꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯞꯗꯦꯠ ꯈꯔ ꯂꯥꯛꯏ. ꯍꯥꯏꯔꯤꯕ ꯑꯞꯗꯦꯠꯇꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤ. ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ. ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯃꯥꯡꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯩꯔꯝꯂꯕ Waqf Act 1995ꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀ꯭ꯂꯣꯖ ꯑꯃ ꯑꯣꯏꯈꯤꯕ Waqf by User ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯏꯁꯤ ꯁꯦꯟꯇꯔꯒꯤ ꯃꯥꯌꯣꯛꯇꯀꯣ. ꯍꯥꯏꯔꯤꯕ Waqf by Userꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅ ꯍꯥꯏꯔꯕꯗ ꯊꯥꯏꯅꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯠꯊꯣꯛꯄꯤꯔꯝꯂꯕ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ. ꯃꯁꯖꯤꯠꯄꯨ ꯑꯣꯏꯒꯦꯔꯥ, ꯏꯗꯤꯒꯥꯍꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯗꯨꯒ ꯀꯕꯔꯁꯇꯥꯟꯕꯨ ꯑꯣꯏꯒꯦꯔꯥ, ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯔꯣꯄꯔ ꯗꯣꯀꯨꯃꯦꯟꯇꯦꯁꯟ, ꯑꯣꯐꯤꯁꯤꯌꯦꯜ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯁ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯍꯥꯟꯅꯒꯤ ꯑꯦꯛꯇꯨꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯆꯤꯡꯏ. ꯑꯗꯨꯕꯨ ꯑꯅꯧꯕ Waqf Amendment Act 2025ꯗ ꯍꯥꯏꯔꯤꯕ ꯀ꯭ꯂꯣꯖ, ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕꯤꯖꯟ by user ꯍꯥꯏꯕꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ. ꯃꯁꯤ ꯂꯧꯊꯣꯛꯄꯅ ꯒꯣꯕꯔꯃꯦꯟꯗ ꯌꯥꯝꯅ ꯑꯆꯧꯕ ꯄꯋꯥꯔ ꯑꯃ ꯁꯤꯟꯅꯈ꯭ꯔꯦꯕꯀꯣ. ꯃꯈꯣꯏꯅ ꯑꯦꯅꯤ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯑꯃ ꯋꯤꯗꯥꯎꯠ ꯑꯣꯐꯤꯁꯤꯌꯦꯜ ꯗꯣꯀꯨꯃꯦꯟꯠꯁ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯤꯑꯕ. ꯍꯥꯏꯔꯤꯕ Waqf by Userꯁꯤ ꯁꯔꯀꯥꯔꯅ ꯂꯧꯊꯣꯛꯈꯤꯕꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯌꯥꯝꯅ ꯄꯦꯟꯗꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯔ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ Waqf by Userꯁꯤ ꯍꯥꯟꯅꯗꯒꯤ 1940sꯀꯤ ꯃꯇꯝꯗꯒꯤ ꯆꯠꯅꯔꯒ ꯂꯥꯛꯂꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕꯤꯖꯟ ꯑꯣꯔ ꯀ꯭ꯂꯣꯖ ꯃꯈꯜ ꯑꯃꯈꯛꯅꯤ. ꯃꯁꯤ ꯅꯈꯣꯏꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯁꯦꯝꯗꯣꯛꯄ ꯑꯣꯔ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯀꯣ. ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯀꯥꯟꯒꯤ ꯃꯃꯥꯡꯗ, ꯍꯥꯏꯕꯗꯤ 14, 15, 16 ꯑꯃꯁꯨꯡ 17 ꯁꯦꯟꯆꯨꯔꯤꯁꯇ ꯁꯥꯔꯝꯕ ꯃꯣꯛꯁ ꯀꯌꯥ ꯑꯃ ꯂꯩ. ꯍꯥꯏꯔꯤꯕ ꯃꯣꯛꯁꯤꯡ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯄ꯭ꯔꯣꯄꯔ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯌꯥꯎꯗꯦ ꯍꯥꯏꯅ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯝꯅ ꯑꯆꯧꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ
ꯁꯦꯟꯇꯔꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝꯅ ꯑꯀꯟꯕ ꯋꯥ ꯊꯝꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯣꯛꯁ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕ ꯖꯃꯥ ꯃꯁꯖꯤꯗ ꯑꯁꯤ ꯃꯁꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯣꯏꯅꯣ ꯃꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤ ꯋꯥꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯇ ꯋꯥꯛꯐ ꯕꯥꯏ ꯌꯨꯖꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯁꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯊꯥꯏꯅ ꯃꯃꯥꯡꯗ ꯁꯥꯔꯒ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯦꯛꯖꯥꯝꯄꯜꯒ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦꯕꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯒꯤ ꯃꯊꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯕ ꯈꯣꯠꯄ ꯈꯔ ꯇꯧꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯅꯤꯁꯨꯕ ꯄꯣꯏꯟꯗ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯨꯁꯂꯤꯝ ꯍꯥꯟꯅꯒꯤ ꯋꯥꯛꯐ ꯕꯣꯔꯗ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯛꯐ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯑꯣꯜ ꯃꯁ ꯕꯤ ꯃꯨꯁꯂꯤꯝꯁ ꯍꯥꯟꯅꯗꯤ ꯂꯣꯏꯅ ꯃꯨꯁꯂꯤꯝ ꯉꯥꯛꯇ ꯑꯣꯏꯔꯝꯕꯅꯦꯕꯀꯣ ꯃꯦꯝꯕꯔ ꯃꯈꯣꯏꯁꯤ ꯑꯗꯣ ꯑꯅꯧꯕ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 2025ꯀꯤ ꯃꯈꯥꯗ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯅꯟ ꯃꯨꯁꯂꯤꯝ ꯌꯥꯎꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯟꯇꯔꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯤ will you allow Muslims to be part of Hindu endowment boards ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯛꯐ ꯄ꯭ꯔꯣꯄꯔꯇꯤꯁ ꯃꯦꯅꯦꯖ ꯇꯧꯅꯕ ꯋꯥꯛꯐ ꯕꯣꯔꯗ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯍꯤꯟꯗꯨꯒꯤꯁꯨ ꯃꯌꯥꯝꯅ ꯀꯠꯊꯣꯛꯂꯛꯄ ꯂꯟ ꯊꯨꯝ ꯁꯥꯟꯅꯅꯕ ꯃꯌꯥꯝꯁꯤ ꯃꯌꯥꯝꯒꯤ ꯔꯤꯂꯤꯖꯤꯌꯁ ꯄꯔꯄꯁꯇ ꯑꯣꯔ ꯆꯦꯔꯤꯇꯦꯕꯜ ꯄꯔꯄꯁꯇ ꯌꯨꯁ ꯇꯧꯅꯅꯕ ꯃꯈꯣꯏꯒꯤꯁꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯇ꯭ꯔꯁ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕ ꯍꯤꯟꯗꯨ ꯇ꯭ꯔꯁꯁꯤꯗ ꯃꯨꯁꯂꯤꯝꯁꯤꯡ ꯌꯥꯎꯕꯗ ꯅꯈꯣꯏ ꯌꯥꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯟꯇꯔꯒꯤ ꯃꯊꯛꯇ ꯐꯖꯕ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯕ ꯍꯧꯔꯦ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯦꯃꯦꯟꯃꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯅꯧꯕ ꯋꯥꯛꯐ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 2025ꯀꯤ ꯑꯦꯃꯦꯟ ꯇꯧꯈ꯭ꯔꯕ ꯄꯣꯏꯟꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯏꯟꯇ꯭ꯔꯤꯝ ꯑꯣꯔꯗꯔ ꯁ꯭ꯇꯦ ꯇꯧꯅꯕ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯗꯨ ꯔꯤꯃꯔꯁꯅꯤ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇ꯭ꯔꯤꯝ ꯑꯣꯔꯗꯔ ꯀꯔꯤꯝꯇ ꯄꯤꯕ ꯂꯩꯇ꯭ꯔꯤꯀꯣ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯉꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯗꯦꯠ 17ꯒꯤ ꯄꯨꯡ 2ꯗ ꯃꯁꯤꯒꯤ ꯍꯤꯌꯥꯔꯤꯡꯁꯤ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯅꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯨꯁꯂꯤꯝ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯜꯂꯥꯗ ꯍꯥꯏꯖꯕ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯚꯔꯗ ꯑꯣꯏꯍꯟꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯣꯏꯍꯟꯅꯕ ꯃꯌꯥꯝꯅ ꯗꯨआ ꯇꯧꯕ ꯀꯣ ꯍꯥꯏꯖꯕ ꯑꯜꯂꯥꯗ ꯍꯥꯏꯖꯕ ꯑꯜꯂꯥꯗ ꯀꯞꯆꯕ ꯅꯣꯟꯖꯕ ꯁꯤ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯂꯤꯒꯦꯜꯒꯤ ꯊꯣꯡꯗ ꯃꯌꯥꯝꯅ ꯆꯠꯂꯒ ꯑꯦꯛꯁꯤ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏ ꯃꯁꯤ ꯃꯨꯁꯂꯤꯝꯁꯤꯡꯅ ꯄꯥꯝꯗꯕ ꯑꯦꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯌꯥꯝꯗ ꯎꯠꯇꯨꯅ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯅꯕ ꯍꯧꯔꯦ ꯍꯌꯦꯡꯁꯨ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯗꯧꯔꯤꯀꯣ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐꯣꯔ more updates stay tuned in my channel JSMNS World. Thank you everyone.